Manipur ki Urkhul district ki manungsan ba Sangkai Kuki village tanga sisu counter economic blockade sa takibagi sakta mamani. यूपी की एक्सीडेंट अहम सिरे तरे सुखली उत्तर प्रदेश की हापुर डिस्ट्रिक्ट SUV अनि थमजनबद मिय अहम सिखिबग लोइना अतोप तरेना सोकले हैना पुलिस न फोंदोखरि पुलिस ऑफिसर मन फोंदोखगी मतुइन थाउदोदु नहन नुमिदांग हापुर डिस्ट्रिक्ट की गरहार एरिया दिल्ली लखनऊ हाईवे दे थोकिबनि मांगनाखि SUV अनि थमजनबद मिय अहम खुदक सिबग लोइना अतोप तरेना सोखि लेखिद्रब मिय सिंग दुगी ममिंग सरफरा से निफुग मंगा अफजाल से कुंथ्रा कतरेट अमसुंग आब्रार से निफुग निपान कवि मखोय पुनमक दिल्ली दगी नि हाय फोंदोकलदुना ऑफिशियल दुनाखि अशोक अनिना मेरठ की हॉस्पिटल अमदा अमसुंग मंगाना हापुर की हॉस्पिटल अमदा लयेंगली थोंगाइनब अदु का हेना कनबग लोइना गाड़ी अनिमक चाउन अमा अदा थोखि हायना फोंदोकलदुना मानाखि एक्सीडेंट अदु थोखिबगी सबसाबा मरम खांदोकनबा हौजिक थिगतपगी थबक सथरि हैरी Kuki Refugee singgi lama set nama phaoba leite asangka sir aikhogi ipai pusuna thambiram lama sida Kuki Refugee singgi lama set nama phaoba leite Kuki sing saidang bani haibisi puari da mayek sina lairabani haina Native Peoples Committee ki convener asangka sana phongdokhi wapamasi ngasi kaubru haibidi ngarang kaubru Range Liangmai Women's Union KRLWU na sinduna Kangpopi district ki manungsna laiba namdilong na pangtokiba wakat mifam amada asangka sana makata na hai atuba matamda kanglon kaina sangsilakpa mitop miyansa singa sima sagi maramdamda halan kro amadi thadokro makoina lamdam asigi yelau singda atamna na hauduna irang sakthorlamni hausi naga misam taruk tamthina hatkibagi Thawong asida hiram amata yasinaba purakri hausi state asida thoklibi irang asida central government Manipur government amadi security force na kari tauribagi haibadu kumni gingsinduna lairi hausi thoklibi irang asida miyam gi oiba apunba kholau ama laktuna asob irang thokpada lenga na kari chu thingma ngamlaiki khongjang aduda foothills naga coordination committee ki convener NG akhu na hai ngasi fawbda naga misam taruk laikidaba sigi matangda lenga na asum well pirakani haina khangba ba khangni masida miyam gi kholaw si adumakta bidana lairabadi state asida asobu irang tholakpe ngasi urkhul da Kuki sina security force ki mitmang dagi posai singlu tawkiba duda kari tawraga lairibano security ki thodang asi kari no hausi USA gi makhada Kuki singi mathakta inter district economic blockade tawna mi khrana posai piribasi khu shalawbana phagani kariguma posai pi ba hakthengna thengna ba tholabadi madura tholakpa apapate ki tax akpumba masa na pujaga da bani hairi lamai sakhalak tuna friends amasum Spain question kre friends na nomaizu numita board use ka naknaba mafam da mamang na amukta thokhidriba lamai sakpa ama mayu na kre amarom da Spain na su makhoi masagi lamai sakpa gi lanpham da Khudong thiwi gi matang na warning to kre laiba ani makta Khudong thringai oiba zone singdagi miyoi la ahum hena thadorakri friends ki khanung sup amasum Madrid mana ki central Spain da thingma ngamdana nimit kyan se tharakhiba chaglakhiba umangi mai sakpa singa du laiba animak adu oina khwaidigi sathiba singni France ki president Emmanuel Macron miyoi laani gi lising yang khai hena yum thadok tuna selana khraba lamai sakpa adu gi matangda ngarang crisis meeting ama phangkhri mai sakpa lakshinana bu water amasum retarded drone sing aircraft ho loinana paksna honari Spain da Madrid ki akoi bada amasum Valencia region da lamai sakpa sing adu lakshinana bangamba gi wang bada lekri authorities na miyoi lising 100 ga taruk lakthorakri ansu paus na makata na phungdorakli
Zeri lambida nongmai paibisingna sen khairi Manipur ki Director General of Police Moke Singhana Police amasum Central Forcing ki makok thongbising unaduna National Highway kuntraga tarete satlibu gari singdagi namduna sen khairi bising lepfanana ba thabak lakhona ba khankhrabasu lambi asina security na ngak selaga purakpa gari singdagi lalauba singna phongna nongmai pairaga khamlaga lawning ba sel lawdun lairi National Highway kuntraga taret asi laingana mapung fana ngak sen mangamdri lambi asida satliba driver sing khudong thiningai oiri haina pen wafam sing phongdok narakli pawge lekhun sing na hai ngarang jiri bamdi ki security convoy ani na ngak selaga imphal tamna thorakhiba potchai thanna yawba truck sing na lakpada kai fundai amasum maku gi marakta makuta nongmai asuba paiba kulai paiba miui sing na lambi da lakpa gari khuding makta makhoina apam sanpham sing demand tawduna lawbagi thabak sathaki makuda khulai phongna paiba miui sing aduna gari sing khamlaga makhoina lawningba sanpham demand tawrakhi masum madu pidawi yaroi haina namfuda lawkhi hari National Highway paring asida security forcing ROP matik sana thambagi mamitadi lengana lambi asida ROP matik sana thamdabana khulai paiba sing asina madugi khudong saba lawbani hari National Highway to Imphal Dimapur lambi da sahi sigi me 16 gi matungdagi gari sing satok sin taw lepkhraba matungda National Highway kuntraga tare Imphal Jiribam National Highway si Manipur miya maruiba puksak lambi oiduna lakhibani National Highway kuntraga tare asida security force na ngak selaga purakpa gari singdagi khulai paiba sing na mafam kyada thallaga namduna lawning basan phamsing lawduna lakpaga mapalam gi driver kya khang mangamdabadagi social media ra phone na lawrak phaoba laikri lambi asida jiri bamdagi imphal yawna lakna bohona bada khulai paiba sing amasum police ki sakthak hunna bohona bada lupa lising kunga manga phaoba sangri haina phongdok laikri mara asida Manipur gi Director General of Police Mukesh Singhana State Police Force amasum Central Forcing gi makok thongbising unaduna mifam pangthok National Highway kuntraga tret Imphal Jiribam lambi asida satliba gari sing da namduna sel khairi bising asigi lefanana ba khangan kibale kibani Director General of Police na mari lainaba sing da National Highway kuntraga tret ta sen khendana ba hairo lambi asipu ngak seliba security forcing na thausa da bagi mami sauna tare hari Matamama the security ki squad sing the gari sing ngak selaga puthorakhiba matamda Jiribamdagi Imphal phawbagi lambi paring asida ROP Singhana thokla batungda pau phawnaraga Jiribamdagi Imphal phawba gari sing thorakhi lambi da ROP leitaba matamda gari sing satlandana tamki matamadura lambi asida khulai paibisingna maning makha tamangkhidi Amarom da handakta Deputy Commissioner Nonena lambi asida satliba gari sing ayat apan thokanda ba masum senkhai tungkhai tawriba sing lefanana ba District Administration CRPF Assam Rifles amasum Manipur Police ki makok thongba sing yawba highway patrol team semduna thabak sing pekhat pawkhrabne mara asida security convoy marakta lakpa gari sing dagi phone na nungthin pobop ta kulai pairaga lambi da thulalaga namduna sel lawba matamda gari sing ngak siena